ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯎꯄꯅꯤꯁꯠꯀꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯅꯆꯤꯀꯦꯇꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯅꯆꯤꯀꯦꯇꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯃꯗꯨꯗ ꯕ꯭ꯔꯖꯥꯁꯔꯚ ꯀꯧꯕ ꯃꯨꯅꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯖꯣꯕꯖꯩꯒꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯕ ꯃꯨꯅꯤꯅꯤ꯫ ꯅꯆꯤꯀꯦꯇꯥ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯖꯥꯁꯔꯚ ꯃꯨꯅꯤ ꯑꯆꯧꯕ ꯖꯩꯒ ꯑꯃ ꯇꯧꯔꯝꯃꯤ꯫ ꯖꯩꯒ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯕꯤꯁ꯭ꯋꯖꯤꯠ ꯖꯩꯒ ꯀꯧꯏ꯫ ꯖꯩꯒ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯗꯥꯟꯁꯨ ꯆꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯖꯩꯒ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯄꯣꯠ ꯃꯔꯟ ꯑꯗꯣ ꯖꯩꯒꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯗꯥꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯁꯟ ꯌꯥꯝꯅ ꯗꯥꯟ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯅꯆꯤꯀꯦꯇꯥꯅ ꯈꯜꯂꯛꯏ, ꯃꯍꯥꯛ ꯕ꯭ꯔꯖꯥꯁꯔꯚꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕ ꯑꯁꯤ ꯃꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨꯗꯤ ꯗꯥꯟ ꯇꯧꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯖꯩꯒꯒꯤ ꯐꯟ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯃꯄꯥ ꯃꯨꯅꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯅꯆꯤꯀꯦꯇꯥꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯁꯤ ꯍꯟꯅ ꯍꯟꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯃꯨꯅꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯖꯣꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯆꯤꯀꯦꯇꯥꯅ ꯈꯨꯝꯂꯛꯏ, ꯑꯩ ꯄꯥꯕꯨꯡꯒꯤ ꯁꯤꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯟꯊꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝꯗ ꯃꯀꯣꯛ ꯊꯣꯡꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝꯗꯅ ꯃꯃꯩꯗ ꯂꯩ, ꯑꯗꯨꯗ ꯑꯇꯩ ꯁꯤꯔꯁꯁꯤꯡꯕꯨꯗꯤ ꯖꯣꯡꯒꯤ ꯃꯅꯥꯛꯇ ꯊꯥꯗ꯭ꯔꯒ ꯑꯩꯕꯨ ꯊꯥꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨꯗ ꯑꯈꯟꯅꯅ ꯃꯐꯝꯗꯨꯗ ꯊꯥꯕꯒꯤ ꯑꯈꯟꯅꯕ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯖꯣꯡꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯅꯆꯤꯀꯦꯇꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯨꯅꯤꯅ ꯇꯁꯦꯡꯅꯃꯛꯇꯤ ꯃꯆꯥꯕꯨ ꯖꯣꯡꯒꯤ ꯃꯌꯨꯝꯗ ꯊꯥꯕ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯀꯔꯝꯕ ꯃꯄꯥꯅ ꯑꯁꯤꯕꯒꯤ ꯃꯈꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯂꯪꯁꯤꯟꯕ ꯉꯝꯒꯗꯒꯦ? ꯁꯥꯎꯃꯟꯈꯤꯗꯨꯅ ꯈꯟꯊꯕꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯃꯄꯥ ꯃꯨꯅꯤꯅ ꯑꯗꯨꯝꯅ ꯊꯣꯛ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯖꯣꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯆꯨꯝꯕꯅꯤ, ꯃꯃꯥ ꯃꯄꯥ ꯀꯅꯥꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯖꯣꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯒꯗꯒꯦ? ꯃꯄꯥꯅ ꯐꯅ ꯊꯤꯡꯗꯨꯅꯁꯨ ꯅꯆꯤꯀꯦꯇꯥ ꯃꯕꯨꯛꯅꯤꯡ ꯑꯣꯟꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯖꯩꯒꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯖꯣꯡꯒꯤ ꯃꯈꯨꯠꯇ ꯗꯥꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥ ꯑꯗꯨꯕꯨ ꯉꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯖꯩꯒꯒꯤ ꯃꯍꯩ ꯐꯪꯂꯔꯣꯏ, ꯊꯣꯏꯗꯣꯛꯅꯗꯨꯝ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯒꯤ ꯁꯩꯇ ꯉꯥꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯖꯣꯡꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯌꯥ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯆꯤꯀꯦꯇꯥꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯈꯣꯏ ꯁꯩꯇ ꯉꯥꯛꯅ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯁꯨ ꯁꯩꯇ ꯀꯥꯏꯈꯤꯗꯦ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯆꯨꯝꯕ ꯆꯠꯄꯁꯤꯡꯅꯁꯨ ꯁꯩꯇꯕꯨ ꯊꯥꯗꯣꯛꯄ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤꯒꯤ ꯁꯩꯇ ꯉꯥꯛꯂꯣꯏꯗꯒꯦꯗꯣ? ꯑꯗꯨ ꯅꯠꯇꯅ
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯇꯤꯟ ꯀꯥꯡꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯍꯤꯡꯂꯝꯂꯒ ꯁꯤꯈꯤꯕꯒꯨꯝ ꯃꯤꯑꯣꯏꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯁꯩꯇ ꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩ ꯉꯁꯤ ꯖꯣꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯆꯠꯍꯟꯕꯤꯌꯨ꯫ ꯊꯤꯡꯂꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯃꯄꯥ ꯃꯨꯅꯤꯅ ꯈꯪꯂꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯆꯤꯀꯦꯇꯥ ꯖꯣꯃꯥꯂꯣꯏ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯅꯆꯤꯀꯦꯇꯥ ꯖꯣꯝꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯝ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯅꯆꯤꯀꯦꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯆꯤꯀꯦꯇꯥ ꯂꯦꯡꯗꯅ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩ꯫ ꯏꯔꯨꯖꯗꯦ, ꯆꯥ ꯊꯛꯇꯦ, ꯇꯨꯝꯗꯦ꯫ ꯖꯣꯝꯒ ꯎꯅꯗ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯆꯤꯡꯅꯕ ꯀꯣꯛꯂꯣꯏꯗꯧꯔꯤ꯫ ꯑꯇꯣꯞꯄ ꯀꯔꯃꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯖꯣꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯇꯤꯊꯤ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎ ꯇꯥꯕꯗ ꯖꯣꯝ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯌꯨꯝ ꯃꯩ ꯍꯧꯔꯛꯄꯗ ꯃꯗꯨꯕꯨ ꯃꯨꯊꯠꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯌꯨꯝꯕꯨꯒꯤ ꯑꯃꯥꯡꯕ ꯑꯣꯏꯕꯒꯨꯝ ꯕ꯭ꯔꯥꯍꯃꯟꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯡꯒꯣꯜ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯇꯨꯅ ꯖꯣꯝꯅ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯖꯣꯝꯒꯤ ꯀꯔꯃ ꯐꯟ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯥꯁꯇ꯭ꯔꯗ ꯃꯌꯦꯛ ꯂꯥꯅ ꯏꯔꯤ, ꯑꯇꯤꯊꯤꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯐꯟꯅ ꯌꯨꯝꯕꯨꯒꯤ ꯗꯥꯟ ꯐꯟ, ꯌꯩꯌ ꯐꯟ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯄꯨꯇ꯭ꯔ ꯐꯟ ꯐꯥꯎꯕ ꯑꯔꯦꯝꯕꯗ ꯃꯥꯡꯏ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯆꯤꯀꯦꯇꯥꯗ ꯍꯥꯏꯔꯛꯏ, ꯍꯦ ꯕ꯭ꯔꯥꯍꯃꯟ, ꯅꯍꯥꯛꯅ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯒ ꯑꯩꯒꯤ ꯌꯨꯝꯗ ꯑꯍꯤꯡ 3 ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯕꯤꯔꯝꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯍꯥꯛꯅ ꯁꯥꯎꯕꯤꯗꯗꯨꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯎꯃꯪꯒꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯄꯦꯜꯂꯦ꯫ ꯑꯍꯤꯡ ꯑꯃꯃꯝꯒꯤ ꯑꯃꯃꯝ ꯑꯣꯏꯅ ꯅꯍꯥꯛ ꯕꯣꯔ 3ꯈꯛ ꯅꯤꯌꯨ, ꯃꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯆꯤꯀꯦꯇꯥꯅ ꯕꯣꯔ 3 ꯑꯗꯨꯃꯛ ꯅꯤꯔꯛꯏ꯫ ꯑꯍꯥꯟꯕ ꯕꯣꯔꯗ ꯍꯥꯏꯔꯛꯏ, ꯍꯦ ꯖꯣꯝ ꯅꯤꯡꯊꯧ, ꯕꯣꯔ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯕꯣꯔ ꯑꯁꯤ ꯄꯥꯝꯖꯩ꯫ ꯑꯩꯒꯤꯗꯃꯛ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯠꯇ ꯄꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯁꯥꯎꯍꯟꯕꯤꯒꯅꯨ, ꯄꯦꯜꯍꯟꯕꯤꯌꯨ꯫ ꯖꯣꯝꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯕ ꯃꯤꯒ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯃꯤꯒ ꯃꯔꯤ ꯄꯨꯝꯅꯃꯛ ꯇꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒ ꯄꯥꯕꯨꯡꯒꯒꯤ ꯃꯔꯛꯇ ꯇꯠꯅꯕ ꯑꯗꯨ ꯊꯣꯛꯇꯅꯕ ꯃꯍꯥꯛ ꯑꯩꯕꯨ ꯁꯛ ꯈꯪꯍꯟꯕꯤꯌꯨ꯫ ꯖꯣꯝꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯥꯝꯖꯕꯗꯨ ꯊꯨꯡꯖꯔꯣ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯍꯥꯛꯄꯨ ꯁꯛ ꯈꯪꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯅꯤ꯫ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯩꯒꯤ ꯌꯥꯊꯪꯗꯒꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯁꯥꯎꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥꯛ ꯃꯄꯥꯒꯤ ꯆꯥꯟꯅꯕ ꯃꯆꯥ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯕꯣꯔ ꯅꯤꯖꯔꯣ꯫ ꯑꯅꯤꯁꯨꯕ ꯕꯣꯔ ꯅꯤꯗꯨꯅ ꯅꯆꯤꯀꯦꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯔꯒꯂꯣꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯁꯤꯡꯅ ꯏꯕꯨꯡꯉꯣꯕꯨ ꯀꯤꯗꯨꯅ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯇꯧꯗꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯗꯤ ꯑꯍꯟ ꯑꯣꯏꯗꯦ, ꯀꯅꯥꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕꯗ ꯇꯥꯎꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯍꯦ ꯖꯣꯝ ꯅꯤꯡꯊꯧ, ꯑꯒꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯇꯦꯡꯅ ꯑꯃ꯭ꯔꯠ ꯋꯥ ꯐꯪꯅꯔꯤꯕꯅꯤ꯫
ꯑꯗꯨꯒꯨꯝꯂꯕ ꯑꯒꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯑꯊꯨꯞꯄ ꯀꯥꯡꯂꯣꯟ ꯏꯕꯨꯡꯉꯣꯗꯤ ꯈꯪꯕꯤꯔꯕꯅꯤ꯫ ꯑꯊꯨꯞꯄ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯅꯤꯁꯨꯕ ꯕꯣꯔ ꯑꯁꯤꯅꯤ ꯑꯩꯅ ꯅꯤꯖꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯝ ꯅꯤꯡꯊꯧꯅ ꯑꯒꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯑꯊꯨꯞꯄ ꯀꯥꯡꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯦ꯫ ꯅꯆꯤꯀꯦꯇꯁꯨ ꯃꯗꯨꯕꯨ ꯅꯣꯜꯂꯨꯞꯄꯒ ꯂꯣꯏꯅꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯁꯤꯁ꯭ꯌꯒꯤ ꯃꯇꯧꯒꯨꯝ ꯄꯨꯝꯅꯃꯛ ꯇꯥꯏ꯫ ꯅꯆꯤꯀꯦꯇꯅ ꯃꯥꯒꯤ ꯁꯤꯁ꯭ꯌ ꯑꯣꯏꯔꯕ ꯑꯗꯨꯗ ꯖꯣꯝ ꯅꯤꯡꯊꯧ ꯄꯦꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯨꯝꯁꯨꯕ ꯕꯣꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯣꯔ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯆꯤꯀꯦꯇ, ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯤꯁ꯭ꯌ ꯑꯣꯏꯕ ꯑꯁꯤꯗ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯅ ꯏꯁꯥꯅ ꯄꯤꯅꯤꯡꯗꯨꯅ ꯅꯉꯣꯟꯗ ꯃꯔꯤꯁꯨꯕ ꯕꯣꯔ ꯑꯁꯤ ꯄꯤꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯩ ꯅꯍꯥꯛꯀꯤ ꯃꯤꯡꯗ ꯐꯥꯎꯔꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯡꯗ ꯖꯩꯒꯅꯆꯤꯡꯕ ꯂꯤꯡꯈꯠꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯄꯣꯛꯄ ꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯕꯣꯔ ꯅꯤꯖꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯆꯤꯀꯦꯇꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯇꯨꯡꯗ ꯊꯋꯥꯏ ꯂꯩꯇꯕꯔꯥ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯆꯥꯟꯕꯤꯗꯨꯅ ꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯃꯁꯤꯅꯤ ꯅꯤꯖꯔꯤꯕ ꯑꯍꯨꯝꯁꯨꯕ ꯕꯣꯔ꯫ ꯖꯣꯝꯅ ꯅꯆꯤꯀꯦꯇꯕꯨ ꯆꯥꯡ ꯌꯦꯡꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯌꯥꯝ ꯐꯥꯎꯕꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯣꯔ ꯑꯃ ꯅꯤꯌꯨ꯫ ꯂꯥꯏꯌꯥꯝ ꯐꯥꯎꯕꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯑꯁꯤꯕꯒꯤ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯞꯂꯕ ꯋꯥꯐꯝ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯆꯤꯀꯦꯇꯅ ꯖꯣꯝꯗ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯄ꯭ꯔꯚꯨ, ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤꯃꯛ ꯇꯥꯛꯄꯤꯌꯨ꯫ ꯄꯥꯝꯖꯕ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯖꯣꯝꯅ ꯅꯆꯤꯀꯦꯇꯗ ꯑꯄꯥꯝ ꯃꯤꯍꯧ ꯀꯌꯥ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯄꯨꯟꯁꯤ ꯅꯣꯡꯁꯥꯡꯕ ꯅꯆꯥꯅꯁꯨꯅꯆꯤꯡꯕ ꯅꯤꯖꯧ꯫ ꯁꯟ ꯏꯔꯣꯏ, ꯁꯒꯣꯜ ꯁꯥꯃꯨ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯅꯠꯇꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯅꯤꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯣꯃꯣꯔ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯒꯅꯤ꯫ ꯁꯤꯕꯒꯤ ꯁꯛꯂꯣꯟ ꯑꯗꯨꯇꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯁꯤꯕꯒꯤ ꯑꯊꯨꯞꯄ ꯁꯛꯂꯣꯟ ꯑꯗꯨ ꯅꯠꯇꯕ ꯅꯆꯤꯀꯦꯇꯒꯤ ꯑꯄꯥꯝꯕ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯂꯟ ꯊꯨꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯁꯝꯄꯇꯤ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯃꯣꯔ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗ ꯑꯁꯤꯕꯒꯤ ꯁꯛꯂꯣꯟ ꯇꯥꯛꯄꯤꯌꯨ꯫ ꯄꯦꯜꯂꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯆꯤꯀꯦꯇ, ꯅꯍꯥꯛꯄꯨ ꯄꯔꯤꯈ꯭ꯌꯥ ꯇꯧꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯅꯍꯥꯛ ꯑꯄꯥꯝ ꯃꯤꯍꯧ ꯂꯩꯇꯦ꯫ ꯑꯆꯝꯕ ꯃꯤꯅ ꯄꯥꯝꯅꯕ ꯑꯗꯨ ꯅꯍꯥꯛ ꯄꯥꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯕꯤꯗ꯭ꯌꯥ ꯑꯗꯨꯇꯕꯨ ꯄꯥꯝꯂꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯁꯤꯁ꯭ꯌꯅꯤ ꯈꯟꯗꯨꯅ ꯂꯥꯏꯌꯥꯝꯁꯤꯡꯅꯁꯨ ꯈꯪꯗꯕ ꯑꯁꯤꯕꯒꯤ ꯑꯊꯨꯞꯄ ꯁꯛꯂꯣꯟ ꯑꯗꯨ ꯅꯉꯣꯟꯗ ꯇꯥꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯝꯅ ꯅꯆꯤꯀꯦꯇꯗ ꯑꯁꯤꯕꯒꯤ ꯑꯊꯨꯞꯄ ꯁꯛꯂꯣꯟꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯦ꯫ ꯕ꯭ꯔꯍ꯭ꯃ ꯕꯤꯗ꯭ꯌꯥꯒꯤ ꯃꯇꯦꯡꯗꯅ ꯑꯁꯤꯕꯒꯤ ꯁꯛꯂꯣꯟ ꯈꯪꯕ ꯉꯝꯃꯤ꯫ ꯖꯣꯝꯅ ꯅꯆꯤꯀꯦꯇꯗ ꯕ꯭ꯔꯍ꯭ꯃ ꯕꯤꯗ꯭ꯌꯥ ꯇꯝꯕꯤꯔꯦ꯫ ꯕ꯭ꯔꯍ꯭ꯃ ꯕꯤꯗ꯭ꯌꯥ ꯈꯪꯂꯗꯨꯅ ꯅꯆꯤꯀꯦꯇꯁꯨ ꯖꯔꯥ ꯃꯔꯤꯠꯇ ꯂꯥꯟꯊꯣꯛꯇꯨꯅ ꯃꯨꯛꯇꯤ ꯐꯪꯂꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫